Akasvani Imphal Ngangom Kiran na pau pajari ahanbada maruiba pau. Numit mangani chatharakpa Manipur International Textile Expo Manitex disingani kun manga ngasi loisilagani. BJP ke National General Secretary Organization VL Santos amasung North East Incha Summit Patra ngasi Imphal tungladuna mipam pangthokpa hokre. National Tribal Film Festival cum State Level Tribal Carnival ngasidagi Imphal da hokre. केंद्र की रोड ट्रांसपोर्ट मसूंग हाईवेज के राज्य मंत्री अजय तमताना ngasi फेरजोल जिला चतुना साखुत थौरांग की थबक सिंह यंगसिनख्रे अमसुंग केंद्र के सेल्थुम मंत्री निर्मला सीतारमण सभापति ओइदुना प्री बजट कंसल्टेशन के हुमसु मिफम ngasi न्यू दिल्ली द पांगथोख्रे Numit mangani chatharakpa Manipur International Textile Expo Manitex lisingani kunmanga ngasi loisilagani. Rajya ki Handlooms and Textiles Directorate na sinduna Imphal ki nilkuthi da laiba Arban hatta chatharakiba Expo loisinba numit ki numidangi thorum singsu hawjik pangthokli. Komsi sahi ki Manitex asi ateno matanggi manung da sinba orabasu chauna mai pakpa amani haina singtharaduna Handlooms and Textiles ki Director Elangom Jiten Akasvani Imphal da hai sahi ani leplurba matung da pangthokpa Manipur International Textile Expo Manitex asida malem gi tongan leibak tara taruktagi buyer sing laktuna Manipur ki phirol sing masung khut sahiba ki polom sing sahi amada lupa koti mari lak maripu tara ki polom sing lainanaba yana cherol su sahi taunaki Lasingama sumuga gilang saba mapungoina organic oiba polum sing yumpham oiba phirol sing mirei ki buyer sing hena pamba yopam su phongdok lamki mahak na hai short period sida chillagasu warsu wana akoina design of the stall sisu tongan ba aduga akoina magi display gi mong ju khariking tongan ba prithvi gi lebak tara trona represent tobiduna amade makoina order kya pibiduna akogi lariba culturally related oiba sumba cultural motifs sing asi manghandana makoina osi laige tobada mainly natural oiba adugun organic oiba adugumba lang sikhatang makoina khayam prefer tawi maroina cotton and silk lai banda ki buyers singina sahim da lupa crore medical lak mauta di pot business togi habige koi yana cheron jo koi sign tongnai lamdam se lepam khrimang na support tobi badagi nasi noi mangani ka teloji tena pangtopada mai pangna pangtopangong giba masibu organize tawno hona bada mating pangbir kiba section khudimak from all angle hai tobi mangkham usari BJP के National General Secretary Organization BL Santos amasung BJP North East Incha Summit Patra ngasi Imphal thunglare makoibu Bir Tikendrajit International Airport ta BJP Manipur Pradesh ki President A Sarda Devi Madi atai office bearer singna taram na oki tungda Imphal gi nitai pa chuthek laiba BJP ki thambal sanglenda mifam ama pangthokki mifam aduda hanagi Mukhyamantri Nongthamam Biren yauna MLA kayamarum na sarukya ki Mifam aduda dolgi mapangan hena kankat hanana ba yauna tongan ba hiram singda wapum kayamarum khanaki hairi tungda bande mataram na sahi samyangkai shurupagi thorum pangthokki Rajya Sabha Sadasya Maharaja Laisemba Sana Jaubuna hairi lebak asigi tungi marai baklep nana bohana bada Naharol Singh Chaur ba thaudang lai Naharol Singh na thaksi khasi naina punsigi wahan thok khang na thabak tawgadabani Bishnupur Jila ki Nambol Maibam Lot Paching da Laiba Imphal Peace Museum da Sardar at 150 Padjatra Unity March da Mahanwapamasi Fongdokibani. Organizing Committee of Sardar at 150 Padjatra Unity March Bishnupur District na Sinba Thoromadu da Jila Asigi Deputy Commissioner Puja Elangam Amasung Merayuba Bharat Manipur ki State Director L. Marjit Kumar Singh Sarukyaki. महाराज लैशम सना जावना फमदुद तिल्लेब मियामदा आत्मनिर्भर भारत की वासक लौकी थरमदुद वांगांगुदा महाराज सना जावना हाई भारत पु आत्मनिर्भर भारत ओइनबा मांगलमद संगसिलिबा सिगुमना आत्मनिर्भर मणिपुर ओइननबा मियाम पुन होनमिनबगी तंगाई फदबलै महाकना हाई Sadar Vallabhbhai Patel se ko na magibat anniversary cham yankai subasi kaudaba pai maroi na mairoi sing ek bharat shrestha bharat apunba aduguma yamna unified oiba bharat ama mana sagana bohona bada mana logiba thongdang do madune mana bharat ki damak torama ekoi Manipur picture asu mini India ni aduga 33 34 dugumba ekoi gi recognized tribes na khunda ibani adura ngasi ekoi Manipur go yenga su ekoi unity se hana lerami yam phajana du hoji se khaka unity se kai bodong to bose ekoi su ngasi Sardar Vallabhbhai Patel na tawon du maina Manipur gi apun be unity sagat pagi matam amsu oi
Legal training amasung professional ethics haibasigi matangda nominini chathagadaba seminar ngasidagi High Court of Manipur gi complex ta hokrai. High Court Bar Association of Manipur amasung Manipur Judicial Academy na punna sinduna pangthokiba seminar hokdokpagi thoramda wangangladuna High Court of Manipur ki Chief Justice M Sundar Nahai legal training amasung professional ethics haibasi sumnatagi mahi masing tamba khakki wafam nate. Hairibalam ani asi justice delivery system ga chobu ngaklowa mani mahakna hai ningthijana train tawdaba amasung hauna launchat yawdrabadi thabak kudimak mai pak pangamloi. Thobal jila da ngasi thokkiba lambi khudongthiba thaudok singda mioi ani shire marina asok apan nanglei aikoi ge Thobal pawmi shobam binoinu police ki paw palladuna hai ngase upung 10 minute ni fumanga dwaida Thobal jila ge khangabok khulak pum leikai da diesel auto amaga Royal Imphal amaga thangjinabada auto driver sire aduga Royal Imphal tharukliba mioi aduna sokle hari laikhidraba auto driver adu khangabok awang leikai dagini hari Atopa thaudok amada ngasi numiyung amatung minute 12 chatpada Thobal Hospital mamangda hospital dagi thorakpa chaka ani panma gari macha amaga wangjinglom dagi haigalakpa gari macha amaga thengainabada mioi ama laikhidre gari macha sing adu thorakpa mioi ama yauna punna mioi ahum aso apan nangki thaudok adu dalai khidra mioi adu Thobal athokpa mayai laikai dagini hairi asokpa sing Rims Hospital laikanari laikhidra sing haksangna Januns ki mok thamkhre thaudok sing asigi matangna police na case sing lokhatkre Paugi marakta natenwa break ama. NABH Panglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine Laying Bagi Kudong Chaba Pizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdop naba PET CT scan leiraba hospital ni CMHT PMJY card paiba amasung government employee singisu laying bada kudong chaba pizari Dr. Singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu Tabiriba Pawasi Akashvani Imphal Lagini Tribal Research Institute, Department of Tribal Affairs and Hills amasung Manipur State Film Development Society ga punna kusumna duna sinba National Tribal Film Festival kam State Level Tribal Carnival ngasi Rajya Chief Secretary Dr. Punit Kumar Goyal na hogdokrai Imphal ki Palace Compound Live City Convention Center masung Manipur State Film Development Society ki auditorium da thasi ki taramanga phau chathagadaba Tribal Frames Manipur haina mingthon ba festival kam carnival asi Janajatiya Gaurav Divas kamari lainana pangthokpani Thorang mari lainana Chief Secretary na mapamaru da hangdokliba exhibition ma yengsinki Sir Goyal na National Tribal Film Festival masung State Level Tribal Carnival hogdokle haina sulaw thoki Festival asigi manungda Raja Mapal gi tribal film kulumdoi utkani masig manungda feature film taruk short film taramari documentary ani amasung animation film ama yauri tungda kom koireng purum kabui gi tongan ba kala sanskriti gi thorum singsu utki Kendra gi road transport amasung highways ki Rajya Mantri Sri Ajay Tamtana Sabapati oiduna Pherjol jila da district level officer singimi pham pangthokre Mifam aduda MLA Nursanglur Sanate amasung Deputy Commissioner Manuang Singh Saruk Yaki Mifam aduda Mantrina Padnuna leiriba thabak sing athu matamda loisinanaba amasung Pherjol gi Mini Secretariat sabagi thabak haunabagi matangda wafam kaya phangdokki Pherjol jila da leiringada Mantrina Parbung da leiba CIC gi phium yangsinki masigi matakta jila da paikaliba sakut thorangi project sing amasung miyam gi yaifanaba scheme sing phium yangsinki Mantri na hai Pherjol jila sinma tungboda lambi sing fauna hananaba lambi semgat pagi thabakta sarkar na ahenmam yeng changani numit humni khongche tengarang Imphal thunglakiba kendra gi mantri asina hayang kangpokpi de satuna maphamadu da paikhat pa sakut thorangi project sing yang singani hairi Jiribam jila gi Deputy Commissioner Krishna Kumar SP Police ama CRPF ki makok thongbo official singna Jakuradhor Karong Lamdai khuna amasung Modhupur da laiba mang taklaba yum sing ngasi yangsin kre relief camp talanjina duna leiriba miyo sing bu khunda lai tahna ba pham sing ngasi yangsin kibani makhon relief camp taleiriba miyo sing unakhe madi angang singda sana khona bagi polum sing yan thoki Deputy Commissioner na jiribam tipai muk lambi gi phiam su yangsin ki Manipuri Muslim Pangal Development Organization Assam ki President MD Abdul Nur Chaudhuri Nalusingba Miyoi Mangana Saba Mihut Kangbo Manangasi Rajbhavan Imphal da Rajapal Ajay Kumar Bhalago Nakre
उनबदुदा मखोइना असम अमसुंग त्रिपुरादा लैबा मणिपुरी सिंग मरुइना मणिपुरी मुस्लिम मिटै पांगल सिंगना मणिपुर संगलकपा मतमदा इनर लाइन परमिट ILP दरकार ओरिबा सिगी मतंगदा मेमोरेंडम अमा खुशिनकी जाति कांगलुप असिना मणिपुरगा मैहोरोलदगी लैनरक्लिबा मरी कला संस्कृतिगी मतंगदा वाफम कया राज्यपाल खंगहनबगा लोइनना मखोइ बुलमदम असिगी मियोइगुमना लौबिनबा राज्यपाल तक्सनकी राज्यपालनसु हिरम मदुगी मतंगदा यंगसिनगनी हाइबगी थाजबा फोंगदोकी वाइल्डलाइफ प्रोटेक्शन एक्ट लिसिंग मसमापन होमपुत्रा निथोई हेन निंगथिजन सनहंदुना सा तानबा मसुंग लमनकी साउ सेक्सिंग आइन काने ललोनबा यारोई हाइरी सेंट्रल फॉरेस्ट डिवीजन की डिवीजन एंड फॉरेस्ट ऑफिसर न थादोरप चेरोलमदा हाई लमकोई उसेक्सिंग पायरप मतमसिदा मखोइबु हातनबमदी लमनकी सा उसेक्सिंगबु निंगथिन ngak सेननो थमननोगे पांडमदा खोंगथांग असि लौखलकपनी वाफम असिबु थोइदबसिंग मथक्ता आइन गे ओइबा मथिक चाब थबकसिंग लौखटकनी हाइरी डिस्ट्रिक्ट एडमिनिस्ट्रेशन तेनोपल सिंधुना बंदे मातरम सही साम यांकै सुरुपग मरी लेनना पदजात्रा यूनिटी मार्च तेनोपल गवर्नमेंट हाई स्कूल दा ngasi pangthokre thorumdro saruk yakiba jila asigi deputy commissioner Saurabh Yadav na hai ngasi mafam asida miyamna pulliba asi maram anigini maram amana bande mataram na sahi samyankai surakpa masungani shubana Sardar Vallabhbhai Patel gi sahi samyankai shuba mapok kumon gini Depositor Education and Awareness Fund haibasigi matangna jila thakimyambu hena khanganbagi thorma mangasi Thobal jila da pangthokre nangi sel nangi hak haiba hiramda laibak sin matungda pangthokleba camasi December 13 phaw pangthokani asiguma camasi district collector gi yang makhada amasung state level bankers committee gi lusing makhada pangthokpani state level bankers committee gi matungina akhanaba camama Imphal West ki pachoi part 2 da makha laikai community hall da laklebi rai namita pangthokani hairi Sexual harassment of women at workplace prevention prohibition amasung redressal act lising ni tarahumdagi matangda nomugi oiba orientation amasung capacity building program ama Pherzol jila gi DC office conference hall da ngasi pangthokre thormadu Manipur State Commission for Women na district administration Pherzol ga punna sinmani Sursanpur jila the micro small and medium enterprises the hena sakti pinanaba panam the district industries center Sursanpur na udem registration drive ama ngasi pangthokre Akasbani Imphal lagi pau tabiri केंद्र के सेल्थ मंत्री निर्मला सीतारमण सभापति ओइदना प्री बजट कंसल्टेशन के हमसुमी फंगसी न्यू दिल्ली द पांगथोक्रे इंग्लिश ngani kuntaruk kuntaret की केंद्र के बजट सेम सारिबा सिगमरी लेनना महागना MSME की लमद लेरिबा स्टेक होल्डर सिंगा मिफमसी पांगथोकपनी मिफमदु द केंद्र के सेल्थ राज्य मंत्री पंकज चौधरी डिपार्टमेंट ऑफ इकोनॉमिक अफेयर्स के सेक्रेटरी ने सिंग बसरुकिया की संसद की निंगथंग मिफम मथंग थागी अमदगी हौगनी हौजिक सानबगी पाव नाउरेम बिक्तर दगी खेलो इंडिया की मनुंग चन्ना स्पोर्ट्स अथॉरिटी ऑफ इंडिया की मिटिंग मखादा 20 बटालियन CRPF न सिंधुना जिरीबाम जिला की बोरोबेकरा सब डिवीजन द लैबा नेताजी हाई स्कूल द ngasiदगी वॉलीबॉल टूर्नामेंट अमा हौदोखरे टूर्नामेंट असिदा पुन्ना टीम कुन सरुक यारी ngasi अहोब नुमिता थांगबोय पुंजी वॉलीबॉल टीम न धोलाखाल वॉलीबॉल टीम बु स्ट्रेट सेट ता कुनमंगा तरा दा माइथीबा पीखरे अहुम सुबह मणिपुर प्रीमियर लीग की सेक्टा की SS ग्राउंड ngasi sanakhiba मैच ता मयांग इम्फाल यूनाइटेड FC ना आसुफी FA बु पंजल मरी अहुम द थोइख्रे अतोपा मैच अमदा अनौबा इमागी मंगालना खेत्री इरिल मपाल यूथ क्लब बु पंजल अमसिनो द थोइख्रे डिस्ट्रिक्ट स्पोर्ट्स एसोसिएशन कक्चिंग न सिंधुना एसोसिएशन असिगी सानाबुंग द चथरिबा अनि सुबह डिवीजन फुटबॉल लीग लिसिंग अनि कुनमंगा गे ngasi sanakhiba मैच अमदा MYC वाइखोंग अमसुंग सेसु कक्चिंग पंजल अममम चनदुना ड्रॉ चटख्रे अतोपा मैच अमदा SSC लांगमैदोंगना PYC कैरकपु पंजल मरी सिनोद थोइख्रे किरण अरोइबदा मरोयो पाउ अमुहन्ना नुमित मंगानी चथरकपा मणिपुर इंटरनेशनल टेक्सटाइल एक्सपो मनीटेक्स लिसिंगनी कुनमंगा ngasi लोइसलगनी BJP की नेशनल जनरल सेक्रेटरी ऑर्गेनाइजेशन BL Santos अमसुंग नोटिस इन समिट पत्र ngasi इम्फाल थुंगलदुना मिफम पांगथोकपा हौख्रे नेशनल ट्राइबल फिल्म फेस्टिवल कम स्टेट लेवल ट्राइबल कार्निवल ngasiदगी इम्फाल द हौख्रे केंद्र की रोड ट्रांसपोर्ट अमसुंग हाईवेज की राज्य मंत्री अजय तमताना ngasi फेरजोल जिला चतुना साखुत थौरांगी थबकसिंग यंगसिनख्रे अमसुंग केंद्र की सेल्थ मंत्री निर्मला सीतारमण सभापति ओइदुना प्री बजट कंसल्टेशन के हमसुम मिफम ngasi न्यू दिल्ली द पांगथोकरे पाउ लोइजरी